Tongan social media ki maru ba ipaw kremyam da thamjage hojik ngahak ki mamangda Saiton manung ki sangpi court area da akan momong da khut thongna khre hairi nakal amrom da chief minister unaduna hojik thok diba lana sigi matang da wari sana khiba leite haina Kuki MLA singna phongdo khre hairi Saiton watha lambi ki local da law su basat khiba maunaha ama Kuki militant singna kaprak nungmai maruna panduna laikhidaba adugi teksak sarkar na puga bani haina kokomi farmer wing na phongdo khre Kumbi AC ki manung sana laiba Saiton watha lambi ki local da law sudana laiba sapam Sophia masaki sahin kungamapan mapuroiba sapam dayanandabo Kuki militant singna Kaptharakhre nungmai maruna panbadagi laikhidaba adu laibak thibani haina kokomi farmer wing ki convener konthawjam thoibana phongdora khre Wafam asi ngasi lamphilda laiba kokomi office ta pawmi singa unabada phongdokhibani mahangna makha taraduna hai kokomi farmer wing ni thodok thokpham da satuna yengsiluba matamda mafam aduda laiba khunja singna phongdorokpagi matung inna law soba labukta satkani haibasi mangjuna mafam aduda duty tariba central force BSF singda hana pawpi khi haiba khangba ngamki mafam aduda lairiba central force singi section da kaya amasu ubu phangki Manipur da lairiba praja singna central force ta thajaba thamdre makhoi gi maram da halan bi khro aikhoi isana isagi iramdam ngak senjarage masida laingangna phab punbagi thabak sathabi ganu kokomi farmer wing gi makai de gisu paliba sarkar asida lawmi singna lawbuk da law suba sapa matamda ngak sena nabagi tamak kayar khanna haijaduna lakhibani adubu ngarang thokhiba laibak thibu thodok asigi tekcha pumnamak sarkar asina pugutabani hainasu mahangna makhata na phongdokhi Pamu hairaga phamba lepo hairaga lepana kaidonungna izat laina hingbangam loi haina oza bimol akoi jamna phongdokre sinda sahi lising ani henbagi puari leiba ningtamna palakpa lamdamni haina lauraga mina pamu hairaga phamba aduga lepo hairaga lepana kaidonungna izat laina hingba khak ngam loi haina Lok Sabha gi MP Dr Bimol akoi jamna phongdokre Wafam asi New Development Organization Singjamai NDOS na sinduna Singjamai oinam thingel da laiba social worker oinam romen gi mayumda ngasi pangthokhiba nongmagi oiba interaction program amada mahangna phongdokhibani Bimol akoi jamna makha taraduna hai langak pairiba singasi mabukchel sengde makhoina masagi tawpham thokba mathawadu thongna laina tawdabana maram oirega ngasi Manipur miyam asina ka hena awaba mayongnaribani Miyam gi mihut oiriba singasi pipa pham nate ningthau nate lengak haibasi miyam gi ni haiba khangminasi loinana miyam su mikhal matam lakpaga sel kharada hekta satpagi hainabi asi thadoksi miyam na maithong ani hek longduna lairiba makhai Manipur asi adumak patuna laikhigani Lusingba ama oige hairabadi miyamu lana lamjinggadaba natte singa khutka manaba amadi mangjil thana miyam gi yaifanaba lambida thawna laina khong thangjinba ngamgadabani Haukiba Lok Sabha gi mikhal gumna awonba Manipur amagi damakta lakadoriba mikhal sing asidasu masal power amadi mani power khudimagasi namtharaga miyam gi damakta amadi lamdam asigi damakta thawna laina lepkadaba mihut oina thagatsi mahak masamaksu miyam gi mihut ama oina mahaki sahi manga gi matam asida MP ama oina miyam gi damakta kadai phawba tawba yabagi haiba ulamgani hainasu Dr Bimol na makhata na phongdokhi